Manipur Drivers Association MDA Highway Truck Owners Organization Senapati District Truck Driver Union Senapati District Truck Drivers Association Amadi All Manipur Gorkha Truck Drivers and Owners Association na sinduna kuntra taruk suba Manipur Drivers Day gi thauram ngasi Manipur Press Club da pangthokre thauram aduda retired IPS officer Posangbam Sonamani MDA gi President Saikhom Babudon Social Scientist Dr. Dhanavir Laishram Amadi All Manipur Working Journalists Union Amjugi Hanagi President Amasung Kangleipaki Mairagi Chief Editor Wangkhemcha Samjaina Maru Oba Mithunglen Singh Oina Sarukyaki Ngasigi Thauram Aduda Laikhidraba Driver Singhi Photo da Haikat Laikat Tambaga Loinana Minute Ama 2 minute leptuna Ikai Khumnaba Utki Thauram Aduda Mari Lainana Manipur Drivers Association ge General Secretary KSA Sanjoina Hai Driver ge sinfam asi khongfam khudingda yamna khudong thiningai oiba sinfam amani lamdam asida leiriba miyamna nongmada changdaba yadraba potlam kaya driver singna National Highway singda pushilakli lambi gi khudong thiba thodok kaya da driver kaya amagi thawai mangkhre ngasi Manipur Drivers Association na sinduna pangthokliba Drivers Day gi thauram asida mathau tauna thawai mangkhraba driver sing adubu ningsingduna makhogi mafamda haikat lekat tamduna ikai khumnaba utpani driver sing gi contribution asigi yengbiraga lengakna ngasi gi numit asi state holiday natraga restricted holiday haina laukthokpibaga loinana thabaktagi pothakraba driver sing amadi accident da SHOKPADAGI SHOINAIDUNA Shel Tanba Ngamdraba driver singhi Damak pension scheme ama Shinbirabadi Henna Mapung Phagani HAINA MAHAKNA makha taki Association na natagana kanagama union na drivers de katang pangthokputu na mapung phaba du oidi habegi agi bakal lon mai na thamjaningi maramdi ngasigi numida sibu aina Manipur ko menga mafamda haradagi hauna miyobe khudimana numida sibu ngasai pangthokpadma ta lakpa ngamnaba amasung magi jaga amadagi jaga amu lakpagi ngasai khudong saba phangnabagi damakta numida sibu holiday natagana restricted holiday habadu lakthokpi haidna dum haya laksamani adu khatan natabida thabaktagi pothagraba akhoi ahanjing pasati seni toksadraba hojik leiriba ahanjing jida akhoi gi association gi magedagi ngamjaba khoina khutong khatam jawti natabida sarkar gi magedagi su soinare legiba su mayam yauri yawboi ichamchana magi sahi gi ahalura koi pothab nataba accident da makhong sokpa khut sokpa khwang sokpa na chingma suku manang sagi accident da khoi gi natai chadaba phibam da sai sokpa de yumda potha legi bijing jisu pension scheme gumba amatang sinbiraga di hena fagadra haibagi pakhalon duni aina thamjaningi se